Hi ma'am Bukhrumzari. Aina hauji luxury se Hojai da Assam Hojai da ado aigi su first time ne tuda haidi sumaina singno mapal la laga yam na laga sumaina maitei masai iron tinaba mayam thengnaba kono se yam nungai haitare sumaina merina simbi langbi raga one day seminar poloi and makeup lang haibidi poloi se karmaina set kani karam karamba kono na hena susanai aduga makeup se karmaina tawgadagi haibasiki samlappa kono ne aduda sida yamna amuk chakthokchani ngai ama orisina khoi miss megalia ta giba nupin sa se rosi ko rosia sina model oi baki kono ne ado mangonda horen poloi je set aka makeup se loiraga poloi set kana khotana tawli toine ado yamna harawe nungai haitare sumaina mite masame an thengna rise aigi araiba ihaise yamna lapna lagaju sena dom tak torabane haitare mayam ta Tezena poloi do set pa khot pa tau pa anu aigi oja Jenny na poloi keraga aina poloi selaga smaina oina lakmina bani ado mayam adum Hojai da smaina contact torpa meri mata ama teng dagi akoi Hojai da sulak pa phange Manipur maya maitai misa mayam leram basu yam harau sai